Organization BL Shantosh Amasung North East State ki Coordinator SAMBIT PATRA ngasi IMPHAL da THUNGLAKHRE LOINANA BJP ki MLA SINGGA UNADUNA WARI SAKHRE BL Shantosh amadi SAMBIT PATRA na IMPHAL da thunglabaga thambal sanglen TH Sachibarda Hanagi Chief Minister Nongthombam Biren LOINANA Party asigi MLA kharaga Conference Hall da punna pung ama makhairong wari sanaki Tungda BL Shantosh na chair lauduna VCP Manipur State Unity Office Bearer SINGGA UNADUNA WARI SAKI Luchingba Aniyasina Handaki Khongchada Sida Manipur da Anoba Lengak ama semnabagi damak khana neinabagi damak MLA SINGGA unagani amadi state asigi law and order gi matangda wari sanagani hari source amagi matung inna pung kharagi mamangda hanagi chief minister N Biren amadi MLA kharaga unaduna wari sakre hari wari sanabadu da state asida housik odiba fibam singi matangda national highway da free movement lehannabagi matangda loinena Kwaidagi maru oiriba popular government ama semnabagi matangda kupna wari sanakhre hari amadi luchingba ani asigi maiketigi su positive oiba response pirakre hari hayeng luchingba ani asina Chorchanpur da chatkani loinena senapati da su chatuna koki MLA kharaga unaraba yai hari